ngasi December gi tang 15 asina lakpaga mari lenena aisu Christmas ki aphabo pau pujaragli maramdi December gi tang 15 ase prithibida lairiba Christian denomination ayambana Prabhuna pokhiba numitni haina palan taunari asigumba numit asigi aisu aphaba Wapao ado mayang mafumda puduna laksari ahanbada ikoi ishorda prathana tongmasi Sargamalan Prithibibu Samiba Ipa Isho Naki Togandaki Nasi Tangpan Sida December ki kumanga ase Prabhuna Pokibani Haiduna Mayana Palan Tonari Masiga Mari Lenana Papsilo Naina Apabo Popkara Naki Bible Degi It's now Sangidama Pudana Laksari Ainangam Kutumonaki and Bigi Matun the Pazana Ohenbu Tari Vishina putting the Sunahana Port Vidana Pazana Kangwangam Ohenbu Hoping loy Hovanana Sinbio, Prabhu Jesu Christ in the Kunjari. Amen. A sing bagidi is nothing, aina mamang the su, mamang is Sahida in a Christmas ki maramda. The sing bangi Prabhu Jesu Christa December ki tangkumanga the pokra, have a sig maramda ina Apawo Pokia series Kia in a Sandok Sacre. The sing bagidi December ki tangkumanga ase Prabhu Jesu Christ na poki bagi nominate. Adubu aikoina hariba December kumanga ase Christian isina punamang nambasi Prabhu po numini haina observe tawe adu masi lalai masidi aikoina pagan gi dharmani Roman Catholic sina masi pusalakpani aikoina mamang da sai kare Nimrod habidi numit ki magi masanupa aduna tamas pokpagi numini adu hariba numit ase makoina pagan gi weba lai mutila pasingi numit adu aikoina Prabhu Jesu Christ po na lokshin bani Tasengmagi di aikoina Christmas pangthok haiba taragadi aikoina March April adugi matam adwaida pokadabni maramdi Prabhu Jesu Krishna pokpa haiba se ningthamthagi matam nate Jerusalem da ningthamthagi matam oikide maramdi yaushanba singna lamhangda yarektuna magi yausing shenduna leiba matam aduni ningthamtha sunataba adu nongjudha sunataba matam aduda pokhibani haibasini adubu adomda disalagumsi aikoina karigidama Prabhu Jesu Krishna malam prithib asida lakpa taribano haibasing maramda aikoina kharas samnana yeminasi aduga maroina aikoina arang khubang bidama aikoina kari maroiba posak mari yamna darkha laibage nang aigi arang khubang bidama haiba asem somdo oina aikoi chaminasi aikoi yangse Prabhu na poktuje karigino Genesis 3:15 da haibigi matungina ifadamna pap tawrebudugi dandi oina ishorna len aduda asumna haiki aina nang amasung nupi anigi marakta yengnaba habidi yengnaba tukutsanaba yengnaba do thamlagani nangi dara lengi dara amasung mahaki dara anigi marakta yengna tengkhang thamlagani mahangna nahakina kok thugaigani habidi nupi asigi darana nahagna mahaki makhong sohangani sikani lina sikpuje khoi khong ayam soe masigi prophecy ase kanada thungi habdi nupi adugi dara habdi kanano habdi khona nupi asengbar sabni aikhoi arang khubang gidama darka laibse kaino Prabhu na lakwa adubuneba aikhona sida khanje hairiba Prabhu aduna lengi makhok saitan adubu thugaiba ngangani hatkadabse masineba aduga saitanadi Prabhu Jesu Christa bu maki makhongda mai masa masuda sohangi cross pangting matamda maduni atu kaktani mahana ngamkiba Prabhu gi masa sokhibaje adubu Prabhu nadi ma poroiba matamda tumna mangangani haina masigi prophecy piri hairiba masigi prophecy asida Prabhu na lakpagi wapao ado yauri karigi damak Prabhu na lakadano if adamna pap tokre taibung miba ikhona pap tokre madugi damane basi yamna mekshana Romans 3:23 da mung mekshana hai masida mipung khudum maramdi mipung khudum pap tokre ishorgi matik mangal dagi sothare habidi ishorgi lamchat adudagi ekhoi miba khudum mas sothare maramdi ekhoi khudum pap tokre mipung khudum ne ishorgi wainda tung thugai ishorgi wainda tung thugai bana maram moduna ishorgi lamchat asidagi ekhoi na sothari baneba amo Romans 6:23 da maramdi pap ki atongmandi asibani adubu ishorgi khudondi
प्रभु अखोगी प्रभु जीशु ख्रिस्त की मपाना लोंब नाइदब पुंसी से फंगबनी है मसीदा अदुना मसीदा ताकलिबदि करिगिनो प्रभु न लाख दरकार लेरिबसे करिगिनो अखोना पाप तौबगिनेबा अखोगी पाप की दंदी अदो पुनिंगाई की दमक लाखनेबा असिबदो पुनिंगाई की दमक लाखनेबा अदुबु ईश्वरना प्रभु की मपाना अखोदा अरांग खुबंगी खुदोलदो अखोना पिबी है मसीगी दमक प्रभुना मालम पृथ्वी असिदा लाखपनी है बसने प्रभुना लामदरदी इसिनाउसिंग नंग आई मालम पृथ्वीदा लेरिबा अखोई खुदिम अरांग खुबम अमत्ता अखोना फंगबगी ओइथोकपा लेतेबा अदोइते अखोना मुसंग समिनरसे अखोई पुंसीदा अरांग खुबंगीदम क्वाइगी मरोइबा पोसक से करिनो हाबसे होय हौजिकती मालम पृथ्वी असिदा प्रभुना ला पोखरे हाइदुना मालम सिनबा थुंगना अखोना क्रिसमस की कुमाई से मफम खुदिंग पांथोक्तुना अखोना नुंगाइबा फावरे नुंगाइबा फुंदोंनरिबा सही क्या सकतुना अखोना तौरे अदुबु मसी खक्तना अखोगी अरांग खुब महाना पोखिबा खतना अखोइदा अरांग खुबम पीरब्रा हाइबदि ओइथोक्तेबा मदुदि ओइथोक्तबनि अखोइ यंगसे अखोगी अरांग खुगिदम करी करी पोसक मरी दरकार लई अहनबदा प्रभुना पोकपा अबसे याम मरुओय प्रभुना पोलमद्रबा अखोगी अरांग खुबम लरे मरमदि प्रभुना पोपी भाइबसे अखोइना पापु निगाई गिदम महाना तांगपांदा लाकपीबनेबा प्रभुना लाक्त्रगदि अखोइना पुगदब पापकि दंदीदो महाना पुरम लोयबा मसिनेबा मैथ्यू 1:21 दा हाय महांगना मसानुपा अमा पोकनी नहांगना महाकी ममिंग जीसस कौगनी जीसु कौगनी मरमदि महांगना महाकी मिसिंगबु मखोगी पापतगी कनबिगनी है फ्रॉम देयर सिंस हैबने इंग्लिश की वाइदि फ्रॉम हाइबजी मीनिंग याम ले अखोइना खनबदि प्रभु द थाजरदे खोयरा कुबम फंगले हमने मदु नतेको इसनाव संग बसिदा पल्लिबसे अखोगी पापतगिने आउट ऑफ सिन हैबने खोय पाप तौदुना लेरंबा अखोइजे अखोगी पाप की दंदी अखोइना फंगदब दंदी दो माना पुरगा अदुगा अखोगी पाप सिंग अदो माना कोपिरगा अदुगा नंग अइंगोंदा तौदुना लेरिबा ईश्वरगी अनिंगबगी मायक्ते तौदुना लेरिबा पाप असे मसी तौहंद्रगा अखोइबु कनबिगनी हैबने मसिदा हाइरिबसे मैथ्यू 1:23 दसु यंग असेंबि लेसाबी अमा अंगांग यावरमी महांगना मसानुपा अमा पोकनी महाकी ममिंग इमानुएल कौगनी मसीगी आर्थदी ईश्वरना अखोइगा लोइनबी हैबने मैथ्यू 1:23 दा असुना हाय करिगिदमो प्रभु जीशु ख्रिस्ट जे इमानुएल कौब इमानुएल हैबदी ईश्वरना अखोइगा लोइनबी बा हायना कौदोसिगी मरम करिगिनो अखोइ यंगसी आइजा 59:1-2 दा अखोइना मु यंगसे येंगो ईश्वरगी मखुट असे तेनबा नते नखोइबु कनबिबा ngamdनबा तेनबा नते अदुगा महा अखोइना हाइजबदो ताबी दनगाई माकी मना असे पंगबा नते है लुम्बा नते है अदुबु नखोइगी पापना नखोइ अमसुंग नखोइगी ईश्वरगी मरकता खाइदोंना हल्ले हैबने अदुगा नखोइगी पापसिंगना महाकी माइथोंग अदो नखोइदगी लोसले महाना नखोइबु तादनिंगाइगिदम अखोइना तादनिंगाइ अखोइना हाइबदो ईश्वरना तादनिंगाइ अखोइगी प्रार्थनादो ताबिदनिंगाइगी अखोइदगी ईश्वरना महाकी माइथोंग अदो लोसले करिना अखोइगी पापना अदुनदी अखोइना हाइबदि इमानुएल कौगदबी मरुंगी अबा अथदी अखोइना पाप तौदना ईश्वरदगी इफादमना पाप तौकरे माकी मतंगिबा अखोइ खुदेमुना पाप तौकरे पाप तौबा असना मरम ओइदना ईश्वरगा अखोइगी लैनबा मरी पाप तौद्रिंग ममांदे इदेनदा अदाम इफका ईश्वरगा अखोइना फोंगना ईश्वरगा यामना अखोइना ताना थानाबा यादबा मरी मलेरमी अदुबु हाइरिबा मरी अदो थदतखिरमेबा मसिना खाइदोंना हलमेबा हाइरिबा खाइदोंनाबदो अमुक पुनिंगाइगिदम प्रभु न तायुंग पांदा लाकनेबा अदुगिदम महाकी ममिंगसे इमानुएल हाइना कौबनी अदुदि प्रभु जीशु कृष्ण लाको मतमदे अखोइ यंगसी कनाना महाकु तौरा हराउना तरामना ओखिबगी हाइबसे यंगसे प्रभुना तायंगपांदा लाकपा हाइबसे मसी आइजाया कोइना माइका अदुना ओल्ड टेस्टामेंट की लाइरिक्सिंग सामसिंग द प्रभुना लाकपा माना पोकपा असिगी मरमदा हाना मांगजुंगना लोइना हाइदोकलमबने इदुना थमलमबने लाइरिक लाइसोयबा स्क्राइबसिंग फरिसिसिंग मखोइना प्रभुने पोकपजे पोकने हाइबसे खंगने अदुबु महाना पोकपा मतमदा प्रभुबु थौरांग तौ करिगिदमो प्रभुबु वेलकम तौगिद्रिबनो हाइबसे अखोइना यंगसे
ꯑꯩꯈꯣꯏꯅ ꯂꯨꯛ 2ꯒꯤ 7 to 11 ꯑꯗꯨꯒ 15 to 17ꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏ ꯑꯩ ꯁꯝꯅ ꯌꯦꯡꯖꯒꯦ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯃꯆꯥꯅꯨꯄꯥꯗꯣ ꯄꯣꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯃꯈꯣꯏꯅ ꯐꯤꯅ ꯌꯣꯝꯁꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯦꯟꯖꯔ ꯑꯃꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯒꯣꯜꯒꯤ ꯃꯆꯤꯟꯖꯥꯛ ꯆꯥꯐꯝ ꯑꯃꯗ ꯊꯝꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤꯗꯃꯛ ꯄꯣꯊꯥꯐꯝ ꯀꯥ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯍꯥꯏꯕꯅꯤ ꯇꯥꯏꯪꯄꯥꯟꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯁꯦ ꯁꯨꯃꯥꯏꯅ ꯄꯣꯛꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯍꯥꯡꯗ ꯌꯥꯎꯁꯟꯕꯁꯤꯡꯅ ꯂꯝꯍꯥꯡꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯌꯥꯎꯁꯤꯡ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯃꯈꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯔꯒꯗꯨꯅ ꯂꯥꯛꯑꯦ ꯚꯔꯁ 9ꯗ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯄꯤꯛ ꯊꯜꯂꯝꯃꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯗ ꯁꯔꯒꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯀꯤꯒꯅꯨ ꯌꯦꯡꯉꯨ ꯑꯩꯅ ꯅꯈꯣꯏꯗ ꯑꯐꯕ ꯍꯔꯥꯎꯕꯒꯤ ꯑꯗꯨꯒ ꯅꯈꯣꯏꯗ ꯍꯔꯥꯎꯕ ꯑꯣꯏꯒꯗꯕ ꯃꯤꯁꯤꯡꯗ ꯍꯔꯥꯎꯕ ꯑꯣꯏꯒꯗꯕ ꯑꯐꯕ ꯄꯥꯎ ꯑꯗꯨ ꯄꯨꯔꯛꯂꯤ ꯌꯦꯡꯉꯨ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯗꯦꯕꯤꯠꯀꯤ ꯁꯍꯔꯗ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨ ꯈ꯭ꯔꯤꯁꯇ ꯄ꯭ꯔꯚꯨ ꯑꯗꯣ ꯄꯣꯛꯂꯦ ꯍꯥꯏꯅ ꯑꯐꯕ ꯄꯥꯎꯗ ꯁꯟꯗꯣꯛ ꯆꯠꯂꯣ ꯅꯈꯣꯏ ꯃꯥꯕꯨ ꯋꯦꯜꯀꯝ ꯇꯧꯔꯁꯨ ꯇꯔꯥꯝꯅ ꯑꯣꯛꯂꯨꯁꯨ ꯍꯥꯏꯅ ꯆꯠꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯔꯒꯗꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯔꯒꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯎꯁꯟꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯌꯦꯡꯉꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯌꯦꯡꯂꯨꯔꯁꯤ ꯕꯦꯊꯂꯦꯝꯗ ꯍꯥꯏ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯗꯣ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯈ꯭ꯔꯕꯁꯦ ꯚꯔꯁ 16ꯗ ꯃꯈꯣꯏꯅ ꯊꯨꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯦꯔꯤ ꯑꯃꯁꯨꯡ ꯖꯣꯁꯦꯞ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯣ ꯃꯦꯟꯖꯔꯗ ꯁꯒꯣꯜꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯖꯐꯝꯗ ꯑꯩꯈꯣꯏꯅ ꯕꯥꯔꯒꯣꯁꯇ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯁꯤ ꯎꯔꯦ ꯎꯕ ꯃꯇꯝꯗ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯑꯝꯃꯤ ꯍꯥꯏ ꯑꯗꯨꯅ ꯄ꯭ꯔꯚꯨꯅ ꯄꯣꯛꯄ ꯃꯇꯝꯗ ꯊꯧꯔꯥꯝꯅ ꯑꯣꯛꯈꯤꯕꯁꯦ ꯌꯥꯎꯁꯟꯕꯁꯤꯡꯅꯤ ꯀꯔꯤꯒꯤꯗꯃꯛ ꯌꯥꯎꯁꯟꯕꯁꯤꯡ ꯑꯗꯨꯗ ꯁꯔꯒꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯤ ꯌꯥꯎꯁꯟꯕꯁꯤꯡ ꯑꯗꯨꯅ ꯂꯃꯥꯡꯗ ꯌꯥꯎꯁꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯄꯣꯛꯀꯗꯕ ꯄ꯭ꯔꯚꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯔꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯔꯝꯃꯦꯕ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯂꯒꯕ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ ꯑꯃꯁꯨꯡ ꯊꯤꯗꯨꯅ ꯅꯨꯡꯇꯤꯒꯤ ꯅꯩꯅꯔꯝꯃꯦꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯄ꯭ꯔꯚꯨꯅ ꯄꯣꯛꯄ ꯃꯇꯝꯗ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯁꯤꯡꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯅ ꯃꯖꯥꯏꯁꯤꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯂꯥꯛꯄ ꯑꯁꯤꯡꯕ ꯃꯤꯁꯤꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯔꯤ ꯖꯣꯁꯦꯞ ꯃꯈꯣꯏꯅ ꯐꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯔꯥꯎꯗꯨꯅ ꯃꯈꯣꯏꯅ ꯈꯨꯗꯣꯜ ꯄꯤꯗꯨꯅ ꯇꯧꯔꯝꯃꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯃꯈꯣꯏꯅ ꯍꯔꯥꯎꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯄꯣꯛꯈꯤꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯔꯥꯎꯗꯨꯅ ꯂꯩꯕ ꯃꯇꯝꯗꯤ ꯑꯩꯈꯣꯏ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯄꯣꯛꯈ꯭ꯔꯦ ꯄꯣꯛꯈꯤꯕꯒꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎꯒꯗꯕ ꯃꯇꯝꯗꯤ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯗꯤ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯍꯔꯥꯎꯅ ꯉꯥꯏꯖꯒꯗꯕ ꯃꯤꯁꯤꯅꯤ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯑꯔꯥꯝ ꯈꯨꯕꯝ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯄꯣꯛꯄ ꯑꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯄ꯭ꯔꯚꯨ ꯄꯣꯛꯑꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯔꯥꯝ ꯈꯨꯕꯝ ꯂꯩꯔꯔꯣꯏ ꯄꯣꯛꯄ ꯈꯛꯇꯅꯁꯨ ꯌꯥꯗ꯭ꯔꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯅꯤꯁꯨꯕꯗ ꯄ꯭ꯔꯚꯨꯅ ꯁꯤꯕꯤꯕ ꯍꯥꯏꯕꯁꯤꯅꯤ ꯍꯤꯕ꯭ꯔꯨ 9:22ꯗ ꯍꯥꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅ ꯁꯦꯡꯗꯣꯛꯏ ꯍꯥꯏ ꯄꯥꯞ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯁꯦꯡꯆꯨꯔꯤꯒꯤ ꯃꯅꯨꯡꯗ ꯄꯥꯞ ꯇꯧꯔꯤꯕ ꯐꯠꯇꯕ ꯑꯔꯥꯟ ꯑꯍꯨꯏ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄꯁꯦ ꯏꯒꯤ ꯃꯄꯥꯟꯅ ꯁꯦꯡꯗꯣꯛꯏ ꯃꯔꯝꯗꯤ ꯏ ꯇꯥꯕ ꯌꯥꯎꯗꯅꯗꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯩꯇꯦ ꯍꯥꯏ ꯃꯔꯝꯗꯤ ꯏ ꯇꯥꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯞ ꯇꯧꯈ꯭ꯔꯦ ꯄꯥꯞ ꯇꯧꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪꯗ ꯊꯨꯒꯥꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯌꯥꯊꯪ ꯊꯨꯒꯥꯏꯕꯒꯤ ꯗꯟꯗꯤꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯂꯧꯕ ꯍꯥꯏꯕꯁꯤꯅꯦꯕ ꯊꯋꯥꯏ ꯂꯧꯕ ꯍꯥꯏꯕꯗꯤ ꯏ ꯇꯥꯕ ꯍꯥꯏꯕꯁꯤꯅꯦꯕ ꯃꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯇꯧꯈꯤꯕ ꯄꯥꯞ ꯑꯗꯨꯒꯤ ꯑꯩꯒꯤ ꯗꯟꯗꯤ ꯑꯩꯉꯣꯟꯗ ꯄꯤꯗ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯗ ꯀꯣꯛꯄꯤꯕ ꯂꯩꯇꯦꯕ ꯍꯥꯏꯔꯤꯕ ꯏ ꯇꯥꯕ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯂꯧꯕꯗꯣ ꯌꯥꯎꯗꯅ ꯀꯣꯛꯄꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯞꯀꯤ ꯗꯟꯗꯤ ꯑꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯨꯕꯤꯈꯤꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯄꯤ ꯈꯨꯗꯤꯡꯃꯛꯅ ꯄꯨꯒꯗꯕ ꯗꯟꯗꯤꯗꯣ ꯏꯄꯥ ꯏꯁꯣꯔꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯄꯨꯕꯤꯈꯤ ꯃꯗꯨꯒꯤꯗꯃꯛꯅꯤ ꯄ꯭ꯔꯚꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛ ꯏꯄꯥ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯀꯥꯏꯔꯒ ꯁꯤꯈꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯄꯥꯞꯀꯤ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛꯇꯣ ꯃꯍꯥꯛꯅ ꯄꯨꯈꯤꯕꯅꯤ 1 Peter 2:24ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯑꯗꯣ ꯀ꯭ꯔꯣꯁꯇ ꯄꯨꯕꯤꯈꯤ ꯎ ꯍꯥꯏꯕꯅꯤ ꯎꯗ ꯄꯨꯕꯤꯈꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯣꯁꯇ ꯄꯨꯕꯤꯈꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯗꯦꯠ ꯇꯨ ꯁꯤꯟ ꯑꯩꯈꯣꯏꯅ ꯄꯥꯞ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯁꯦꯝꯕꯗ ꯍꯤꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈꯤꯕꯅꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯩꯐꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯐꯜꯂꯦ
ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯑꯅꯥꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯗꯟꯗꯤ ꯑꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯆꯩꯐꯝ ꯅꯥꯏꯅ ꯐꯨꯕꯤꯔꯦ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕꯒꯤ ꯗꯟꯗꯤ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯕꯤꯈ꯭ꯔꯦꯕ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯑꯗꯨ ꯐꯪꯒꯗꯕꯅꯤ ꯄ꯭ꯔꯚꯨꯅ ꯄꯣꯛꯑꯒ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯀꯤ ꯗꯟꯗꯤꯗꯣ ꯃꯍꯥꯛꯅ ꯄꯨꯕꯤꯔꯝꯗ꯭ꯔꯕ ꯀ꯭ꯔꯣꯁꯇ ꯄꯨꯕꯤꯔꯝꯗꯕ ꯇꯥꯔꯗꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯗ ꯑꯔꯥꯡ ꯈꯨꯕꯝ ꯑꯗꯨ ꯂꯩꯇꯦ 2 Corinthians 5:21 ꯑꯗꯨꯅ ꯄꯥꯞ ꯂꯩꯇꯕ ꯃꯍꯥꯛ ꯑꯗꯣ ꯄꯥꯞ ꯈꯪꯗꯕ ꯃꯍꯥꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯥꯞ ꯑꯣꯏꯍꯟꯕꯤꯈꯤ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯥꯞ ꯑꯣꯏꯍꯟꯈꯤꯕꯤ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯄꯥꯞꯀꯤ ꯗꯟꯗꯤꯗꯣ ꯃꯍꯥꯛꯅ ꯄꯨꯕꯤꯈꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯙꯔꯃ ꯁꯦꯝꯕ ꯑꯣꯏꯔꯛꯅꯤꯉꯥꯏꯒꯤꯗꯃꯛꯅꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯄ꯭ꯔꯚꯨ ꯊꯥꯖꯔꯗꯤ ꯑꯩꯈꯣꯏ ꯑꯔꯥꯡ ꯈꯨꯕꯝ ꯅꯠꯇꯦꯀꯣ ꯄ꯭ꯔꯚꯨ ꯊꯥꯖꯔꯒ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯙꯔꯃ ꯁꯦꯝꯕ ꯑꯣꯏꯔꯛꯀꯗꯕꯅꯦꯕ ꯙꯔꯃ ꯁꯦꯝꯕ ꯍꯥꯏꯕꯗꯤ ꯄꯥꯞ ꯇꯧꯗꯕ ꯃꯤ ꯑꯣꯏꯔꯛꯀꯗꯕꯅꯦ ꯃꯁꯤ ꯀꯅꯥꯒꯤ ꯃꯄꯥꯅ ꯅꯪ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯈꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯁꯛꯇꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅꯕꯤꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕꯤꯕꯗꯣ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯑꯣꯏꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯦ ꯃꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯁꯤꯕꯤꯕ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯞꯀꯤ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯄꯨꯕꯤꯕ ꯍꯥꯏꯕꯁꯦ ꯑꯔꯥꯡ ꯈꯨꯕꯝꯒꯤꯗꯃꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯄꯣꯛꯄ ꯁꯤꯕ ꯑꯁꯤ ꯑꯔꯥꯡ ꯈꯨꯕꯝꯒꯤꯗꯃꯛ ꯃꯔꯨ ꯑꯣꯏ ꯄꯣꯛꯄ ꯁꯤꯔ ꯈꯛꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡ ꯈꯨꯕꯝ ꯑꯗꯣ ꯂꯣꯏꯕ ꯑꯣꯏꯗ꯭ꯔꯤꯀꯣ ꯃꯊꯪꯗ ꯌꯦꯡꯁꯤ ꯄ꯭ꯔꯚꯨꯅ ꯍꯤꯡꯀꯠꯄꯤꯕ ꯄ꯭ꯔꯚꯨꯅ ꯄꯣꯛꯑꯦ ꯁꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯗꯟꯗꯤꯗꯨ ꯄꯨꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯀꯠꯂꯝꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯂꯩꯇꯦꯕ 1 Corinthians 15ꯒꯤ 13, 14, 17-19 ꯍꯥꯏ ꯑꯁꯨꯝꯅ 13 ꯍꯥꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯑꯁꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯤꯡꯀꯠꯂꯛꯇ꯭ꯔꯒꯗꯤ ꯈ꯭ꯔꯤꯁꯇꯁꯨ ꯍꯤꯡꯀꯠꯇ꯭ꯔꯦ 14 ꯑꯗꯨꯒ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯍꯤꯡꯀꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯤꯕꯁꯤ ꯑꯔꯦꯝꯕꯅꯤ ꯅꯈꯣꯏꯒꯤ ꯊꯥꯖꯕꯁꯨ ꯑꯔꯦꯝꯕꯅꯤ ꯚꯔꯁ 17 ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯀꯠꯇ꯭ꯔꯕ ꯅꯈꯣꯏꯒꯤ ꯊꯥꯖꯕ ꯑꯔꯦꯝꯕꯅꯤ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯄꯥꯞꯇ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯄꯥꯞꯁꯤꯡ ꯑꯗꯨꯒꯤ ꯗꯟꯗꯤꯗꯣ ꯏꯁꯣꯔꯅ ꯄ꯭ꯔꯚꯨꯅ ꯄꯨꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯡꯗꯣ ꯀꯣꯛꯄꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯚꯔꯁ 18 ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈ꯭ꯔꯤꯁꯇꯗ ꯄ꯭ꯔꯚꯨꯗ ꯊꯥꯖꯗꯨꯅ ꯁꯤꯈꯤꯕ ꯃꯈꯣꯏ ꯑꯁꯤꯁꯨ ꯃꯥꯡ ꯇꯥꯛꯂꯕꯅꯤ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨꯅ ꯍꯤꯡꯀꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯔꯥꯡ ꯈꯨꯕꯝ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ if in this life only we hope in Christ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯥꯗꯤ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯈ꯭ꯔꯦꯕ ꯄꯥꯞ ꯇꯧꯈ꯭ꯔ ꯈꯨꯗꯤꯡꯃꯛꯁꯦ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯥꯞꯀꯤ ꯗꯟꯗꯤꯗꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯨꯖꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯅꯣꯔꯣꯛꯇ ꯆꯠꯄ ꯇꯥꯕ ꯑꯗꯨꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅ ꯄꯨꯕꯤꯔꯒ ꯄꯨꯕꯤꯕꯇ ꯅꯠꯇꯅ ꯄꯥꯞ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨꯕꯨ ꯈꯨꯗꯨꯝ ꯆꯜꯂꯒ ꯄ꯭ꯔꯚꯨꯅ ꯍꯤꯡꯀꯠꯄꯤꯈꯤꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯍꯤꯡꯀꯠꯂꯝꯕꯒꯤꯅꯤ ꯄ꯭ꯔꯚꯨꯅ ꯄꯣꯛꯄ ꯁꯤꯕ ꯑꯃꯁꯨꯡ ꯍꯤꯡꯀꯠꯂꯝꯕꯗꯣ ꯃꯗꯨꯒꯤꯗꯃꯛ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯤꯕꯅꯦꯕ ꯑꯗꯨꯅ ꯍꯤꯡꯀꯠꯄ ꯑꯁꯤꯁꯨ ꯌꯥꯎꯗ꯭ꯔꯕ ꯑꯩꯈꯣꯏꯗ ꯑꯔꯥꯡ ꯈꯨꯕꯝ ꯂꯩꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯔꯣꯏꯕꯗ ꯑꯗꯨꯅ ꯍꯤꯡꯀꯠꯂꯦ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕꯗꯣ ꯂꯥꯛꯇ꯭ꯔꯕ ꯑꯩꯈꯣꯏꯗ ꯑꯔꯥꯡ ꯈꯨꯕꯝ ꯂꯩꯇꯦ ꯖꯣꯟ 14:1-3 ꯍꯥꯏ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯑꯀꯤꯕ ꯐꯥꯎꯒꯅꯨ ꯏꯁꯣꯔꯗ ꯊꯥꯖꯧ ꯑꯩꯉꯣꯟꯗꯁꯨ ꯊꯥꯖꯧ ꯑꯩꯒꯤ ꯏꯄꯥꯒꯤ ꯌꯨꯝꯗ ꯀꯥ ꯀꯌꯥꯃꯔꯨꯝ ꯂꯩ ꯅꯠꯂꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯝꯒꯗꯕꯅꯤ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯃꯐꯝ ꯊꯧꯔꯥꯡ ꯇꯧꯕ ꯆꯠꯂꯤ ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯒ ꯅꯈꯣꯏꯒꯤꯗꯃꯛ ꯃꯐꯝ ꯑꯃ ꯊꯧꯔꯥꯡ ꯇꯧꯔꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯑꯩ ꯏꯁꯥꯃꯛꯇ ꯅꯈꯣꯏꯕꯨ ꯂꯧꯁꯤꯟꯒꯅꯤ ꯑꯩꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯅꯈꯣꯏꯁꯨ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯔꯒꯗ ꯆꯠꯈ꯭ꯔꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪ ꯑꯩꯒꯤꯗꯃꯛ ꯃꯐꯝ ꯖꯒꯥ ꯀꯣ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯪ ꯑꯩꯒꯤꯗꯃꯛ ꯂꯩꯐꯝ ꯀꯥ ꯑꯗꯨ ꯁꯦꯝꯕ ꯆꯠꯄꯅꯦꯕ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯀꯥꯗꯨ ꯁꯦꯝꯃꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯂꯧꯕꯤꯔꯗ꯭ꯔꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯗ ꯑꯔꯥꯡ ꯈꯨꯕꯝ ꯂꯩꯇꯦ ꯃꯁꯤꯅꯤ ꯁꯤꯗ ꯍꯥꯏꯁꯦ ꯑꯗꯨꯒ Revelation 22:12 ꯌꯦꯡꯉꯨ ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ ꯑꯩꯒ ꯂꯣꯏꯅꯅ ꯃꯅꯥ ꯑꯗꯨ ꯑꯩꯒꯤ ꯃꯅꯥ ꯑꯗꯨ ꯂꯣꯏꯅꯔꯛꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯅꯕ ꯃꯅꯥꯗꯣ ꯑꯩꯅ ꯂꯣꯏꯅꯔꯦ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯐꯕ ꯇꯧꯕꯅ ꯑꯐꯕ ꯑꯔꯥꯡ ꯈꯨꯕꯝ ꯐꯠꯇꯕ ꯇꯧꯕꯁꯤꯡꯅ ꯃꯈꯣꯏꯅ ꯐꯪꯒꯗꯕ ꯗꯟꯗꯤꯗꯣ ꯑꯗꯨꯒꯤꯗꯃꯛ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯍꯥꯏꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ 1 Thessalonians 4:16-18 ꯌꯦꯡꯁꯤꯀꯣ ꯃꯔꯝꯗꯤ ꯄ꯭ꯔꯚꯨ ꯃꯁꯥꯃꯛꯅ ꯁꯔꯒꯗꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯁꯔꯒꯗꯨꯠ ꯃꯀꯣꯛꯀꯤ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯄꯦꯔꯦꯒ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯈ꯭ꯔꯤꯁꯇꯗ ꯁꯤꯈꯤꯕ ꯃꯤꯁꯤꯡꯗꯣ ꯍꯥꯟꯅ ꯍꯤꯡꯀꯠꯀꯅꯤ ꯚꯔꯁ 17 ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯩꯆꯤꯟꯗ ꯄꯨꯈꯠꯄꯤꯒꯅꯤ ꯄ꯭ꯔꯚꯨꯕꯨ ꯅꯨꯡꯁꯤꯠꯇ ꯎꯅꯒꯅꯤ ꯑꯇꯤꯌꯥꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯠ ꯀꯨꯌꯣꯝꯗ ꯎꯅꯒꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯒꯅꯤ
ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯈꯣꯏ ꯑꯃꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯧ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯀꯩꯅꯣ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯅ ꯑꯅꯤꯁꯨꯕ ꯂꯧꯕ ꯂꯥꯛꯇ꯭ꯔꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯔꯤ ꯑꯁꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯀꯣ ꯃꯌꯥꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄ꯭ꯔꯚꯨꯅ ꯄꯣꯛꯄꯒꯤꯗꯃꯛꯇ ꯆꯍꯤ ꯆꯨꯞꯄ ꯑꯩꯈꯣꯏꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯨꯅ ꯈ꯭ꯔꯤꯁꯃꯥꯁ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯔꯥꯎꯕ ꯎꯠꯄꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈꯤ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯤꯡꯀꯠꯄꯤ ꯄ꯭ꯔꯚꯨ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇꯤꯀꯣ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯡꯖꯤꯟꯗ ꯅꯛꯈ꯭ꯔꯕꯅꯤ ꯅꯪ ꯑꯩꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯨ ꯍꯧꯖꯤꯛ ꯂꯛꯈ꯭ꯔꯕꯅꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯁꯦ ꯄ꯭ꯔꯚꯨꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯊꯧꯔꯥꯡ ꯇꯧꯈꯤꯗꯦꯀꯣ ꯑꯩꯈꯣꯏꯅ ꯃꯤ ꯈꯨꯖꯣꯛ ꯈꯔ ꯈꯛꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝꯅ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯪ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯗ ꯀꯅꯥꯅ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯑꯩꯈꯣꯏꯅ ꯂꯨꯛ 18:8 ꯍꯥꯏ ꯃꯍꯥꯛꯅ ꯍꯥꯏꯀꯣ ꯅꯦꯚꯔꯗꯦꯂꯦꯁ ꯑꯩ ꯑꯔꯣꯏꯕꯒꯤ ꯄꯥꯊ ꯄꯥꯒꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯥꯖꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯁꯤ ꯏꯆꯤꯟꯅꯥꯎꯁꯥ ꯅꯪ ꯑꯩꯁꯨ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯊꯥꯖꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯁꯨꯝꯅꯇꯪꯒꯤ ꯑꯩ ꯄ꯭ꯔꯚꯨꯗ ꯊꯥꯖꯩ ꯑꯩꯅ ꯆꯔꯆꯇ ꯆꯠꯂꯒ ꯈꯨꯠꯇ ꯕꯥꯏꯕꯜ ꯄꯥꯏꯔꯒ ꯆꯔꯆ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯆꯔꯆ ꯆꯠꯂꯒ ꯑꯗꯨꯅ ꯁꯕꯥꯠ ꯅꯨꯃꯤꯠꯇ ꯆꯔꯆ ꯆꯠꯂꯒ ꯃꯗꯨꯅ ꯅꯪ ꯑꯩꯀꯣ ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯩ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯠꯇꯦꯀꯣ ꯏꯁꯣꯔꯅ ꯍꯥꯏꯕꯅꯤ ꯊꯥꯖꯕ ꯂꯩꯒꯗ꯭ꯔꯥ ꯄ꯭ꯔꯚꯨꯗ ꯊꯥꯖꯕ ꯃꯤ ꯀꯌꯥꯝ ꯂꯩꯒꯗꯒꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯐꯪꯉꯣꯏꯀꯣ ꯑꯥꯏꯖꯥ 25:9 ꯍꯥꯏ ꯃꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯑꯁꯤꯗ ꯏꯠ ꯁꯦꯜ ꯕꯤ ꯁꯦꯠ ꯏꯟ ꯗꯦꯠ ꯗꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇ ꯁꯨꯝ ꯍꯥꯏꯒꯅꯤ ꯌꯦꯡꯉꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯉꯥꯏꯖꯔꯛꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯉꯥꯏꯈ꯭ꯔꯦ ꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯍꯔꯥꯎꯒꯅꯤ ꯃꯍꯥꯛꯀꯤ ꯑꯔꯥꯟ ꯈꯨꯕꯝꯗ ꯍꯔꯥꯎꯒꯅꯤ ꯍꯥꯏꯅ ꯃꯤ ꯀꯥꯡꯂꯨꯞ ꯑꯃ ꯈꯨꯆꯣꯛ ꯈꯔ ꯈꯛꯇꯪ ꯂꯩꯒꯅꯦꯕ ꯁꯔꯒ ꯆꯠꯀꯗꯕ ꯃꯤꯁꯦ ꯈꯨꯆꯣꯛ ꯈꯔ ꯈꯛꯇꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯌꯥꯎꯁꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯗꯨꯅꯀꯣ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯄ꯭ꯔꯚꯨ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯄ꯭ꯔꯚꯨ ꯄꯣꯛꯈꯤꯕ ꯑꯗꯨꯗ ꯍꯔꯥꯎꯕꯒꯨꯝꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯁꯤꯕꯤꯕꯗꯁꯨ ꯃꯥꯅ ꯍꯤꯡꯀꯠꯄꯗꯁꯨ ꯍꯔꯥꯎꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅꯀꯣ ꯍꯔꯥꯎꯅ ꯉꯥꯏꯒꯗꯕ ꯃꯇꯝꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯃꯥꯅ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯒꯗꯕ ꯃꯇꯝ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯥꯏꯖꯥ 1:14-18 ꯍꯥꯏ ꯅꯈꯣꯏꯒꯤ ꯑꯅꯧꯕ ꯊꯥꯁꯤꯡ ꯅꯈꯣꯏꯒꯤ ꯎꯁꯣꯞꯁꯤꯡ ꯅꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡ ꯃꯗꯨ ꯑꯩꯉꯣꯟꯗ ꯄꯣꯠꯂꯨꯝ ꯑꯃꯅꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯩꯅ ꯃꯈꯣꯏꯗꯨ ꯄꯨꯕꯗ ꯋꯥꯔꯦ ꯍꯥꯏ ꯑꯗꯨꯅ ꯅꯈꯣꯏꯅ ꯅꯈꯨꯠ ꯇꯤꯡꯊꯣꯛꯑꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤ ꯅꯈꯣꯏꯗꯒꯤ ꯂꯣꯠꯁꯤꯜꯂꯦ ꯅꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯀꯌꯥꯃꯔꯣꯝ ꯇꯧꯋꯦ ꯑꯩꯅ ꯅꯈꯣꯏ ꯇꯥꯕꯤꯔꯣꯏ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯈꯨꯠ ꯑꯗꯣ ꯐꯠꯇꯕꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯈ꯭ꯔꯤꯁꯃꯥꯁ ꯄꯥꯡꯊꯣꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯃꯌꯥꯝ ꯇꯧꯅ ꯑꯩꯈꯣই ꯊꯃꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤꯁꯦ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯑꯁꯤꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯥꯝꯁꯦ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤꯀꯣ ꯏꯁꯣꯔꯅ ꯃꯁꯤꯒꯤ ꯚꯦꯂꯨꯁꯦ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯃꯁꯤꯗ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯒ 16:17ꯗꯀꯣ 16 ꯌꯦꯡꯁꯤ ꯅꯈꯣꯏ ꯅꯁꯥꯃꯛ ꯁꯨꯗꯣꯛꯆꯔꯣ ꯅꯈꯣꯏ ꯅꯁꯥꯃꯛ ꯆꯥꯝꯊꯣꯛꯆꯔꯣ ꯍꯥꯏꯕꯅꯤ ꯁꯦꯡꯗꯣꯛꯆꯔꯣ ꯅꯈꯣꯏ ꯅꯁꯥꯃꯛ ꯁꯦꯡꯗꯣꯛꯆꯔꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕꯗꯣ ꯑꯩꯒꯤ ꯏꯃꯥꯡꯗꯒꯤ ꯂꯧꯊꯣꯛꯑꯣ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯈꯣꯏ ꯄꯥꯞ ꯇꯧꯔꯒꯅꯨ ꯍꯥꯏꯕꯅꯤ ꯐꯠꯇꯕꯗꯣ ꯇꯧꯕ ꯊꯥꯗꯣꯛꯑꯣ ꯑꯐꯕ ꯇꯧꯕ ꯇꯝꯃꯣ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯗꯨ ꯊꯤꯔꯣ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕ ꯃꯤ ꯑꯗꯨꯕꯨ ꯄꯣꯊꯥꯍꯟꯕꯤꯔꯣ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯁꯤꯡꯗꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯕꯤꯔꯣ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯔꯣ ꯑꯗꯨꯒ ꯚꯔꯁ 18ꯗ ꯂꯥꯛꯑꯣ ꯑꯗꯨꯝ ꯇꯧꯔꯒ ꯅꯈꯣꯏꯅ ꯐꯠꯇꯕ ꯃꯌꯥꯝ ꯇꯧꯔꯒꯁꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯣꯡꯗꯣꯛꯑꯣ ꯑꯗꯨꯒ ꯅꯈꯣꯏ ꯂꯥꯛꯑꯣ ꯑꯗꯨ ꯈꯟꯊꯃꯤꯟꯅꯁꯤ ꯍꯥꯏꯁꯤꯗ Come now, let us reason together, said the Lord. Though your sins be as scarlet, nꯈꯣꯏꯒꯤ ꯏ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯇꯥꯔꯕꯁꯨ ꯅꯈꯣꯏꯅ ꯎꯟꯒꯨꯝꯅ ꯉꯧꯍꯟꯕꯤꯒꯅꯤ ꯅꯈꯣꯏꯒꯤ ꯄꯥꯞꯁꯤꯡ ꯃꯈꯣꯏꯗꯣ ꯏꯒꯨꯝꯅ ꯉꯥꯡꯕ ꯇꯥꯔꯒꯁꯨ
ꯎꯟꯒꯨꯝꯅ ꯉꯧꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯁꯛꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯃꯥꯁ ꯇꯧꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯊꯣꯛꯇꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄ꯭ꯔꯚꯨꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯩꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯚꯨꯅ ꯄꯥꯝꯗꯕ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯁꯤ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯥꯄꯤꯜ ꯇꯧꯅꯤꯡꯕꯗꯤ ꯗꯤꯁꯦꯝꯕꯔ 25ꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯄꯣꯛꯇꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯄꯣꯛꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯍꯟꯅꯤꯡꯕ ꯇꯥꯔꯗꯤ ꯄ꯭ꯔꯚꯨꯅ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯈꯪꯍꯜꯂꯝꯕ ꯌꯥꯕꯅꯤ ꯂꯣꯠꯁꯤꯜꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯁꯤ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯒꯤ ꯊꯣꯏꯗꯣꯛꯅ ꯃꯔꯨ ꯑꯣꯏꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯚꯨꯅ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯣꯛꯍꯟꯁꯦꯕ ꯄ꯭ꯔꯚꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯋꯦꯜꯀꯝ ꯇꯧꯅꯤꯡꯉꯥꯏ ꯀꯥ ꯑꯃꯠꯇ ꯐꯪꯗꯕꯗꯣ ꯉꯁꯤꯗꯤ ꯄ꯭ꯔꯚꯨꯅ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯥ ꯍꯥꯡꯇꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯋꯦꯜꯀꯝ ꯇꯧꯁꯦ ꯑꯁꯨꯃꯥꯏꯅ ꯊꯣꯛꯇꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄꯒꯤꯗꯃꯛ ꯄ꯭ꯔꯚꯨꯕꯨ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯔꯥꯝꯅ ꯑꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯔꯦꯗꯤ ꯇꯧꯔꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯟꯗꯛ ꯑꯥꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯄꯣꯛꯄ ꯄ꯭ꯔꯚꯨꯅ ꯁꯤꯕ ꯄ꯭ꯔꯚꯨꯅ ꯍꯤꯡꯒꯠꯄ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄꯁꯦ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯞꯅꯇꯪꯒꯤ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯃꯠꯇ ꯉꯥꯏꯔꯕꯗꯤ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄꯁꯤꯅꯦ ꯏꯆꯤꯟꯅꯥꯎꯁ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯒꯨꯝꯁꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯑꯁꯤ ꯄ꯭ꯔꯚꯨꯅ ꯄꯥꯞ ꯊꯥꯗꯣꯛꯄ ꯉꯝꯅꯤꯡꯉꯥꯏꯒꯤ ꯊꯧꯖꯥꯜ ꯄꯤꯕꯤꯔꯤ ꯁꯛꯇꯤ ꯄꯤꯕꯤꯔꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯆꯪꯖꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯉꯁꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯁꯤꯒꯨꯝꯕ ꯗꯤꯁꯦꯝꯕꯔ 25ꯀ ꯃꯔꯤ ꯂꯩꯅ ꯑꯐꯕ ꯄꯥꯎꯁꯦ ꯄꯨꯖꯔꯤ ꯇꯥꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡ ꯈꯨꯕꯝꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯄꯣꯛꯄ ꯈꯛꯇꯪ ꯄꯥꯡꯊꯣꯛꯄꯁꯦ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯥꯅ ꯁꯤꯕ ꯃꯥꯅ ꯍꯤꯡꯒꯠꯄ ꯑꯃꯁꯨꯡ ꯃꯥꯅ ꯂꯥꯛꯄꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯗꯨꯅ ꯉꯥꯏꯖꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯇꯝꯈꯔꯦ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯗ ꯅꯥꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ